ꯑꯍꯥꯟꯕꯃꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯄꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯃꯈꯥꯏ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ Manipur Sinmagi Hofamna Manipuri Pilangi Mahau Malengi Papoksida Pak Jauna Yohan Bangamgani Government Lambi Thong Semnaba AC Kudimakta Lupa Koti Manga Manga Kaikorapagi Kakingi Su Lambi Semba Haure MLA Rameswa Kuntatre Suba Mairu Singi Hakan Bami Pangthokkhre Zarahi Lamba Mairu Manga Laikan Nakre General Strike Loukhre Hauji Pau Sandona Pajari Government Luchingba Oiriba Chief Minister Yunang Khemchana Ahemba Miyang Thamduna State Asigi Assembly Constituency Khudingda Lambi Thong Semlabagidama Lupa Koti Manga gi Sempham Kaithorakpadagi Kaksin Asigi Manungdasu Ahemba Lambi Kaya Sembagi Thaba Paithapa Haure Handaki Tam Asigi Manungda AC Asigi Lambi Punamak Semba Lusingani Haina Kaksin Asigi MLA Mayang Lamam Ramesona Phongdok-i Lupa Koti Mangagi Project Asigi Makada Kaksin Asigi Manungda Kaksin Bazar Budhiras Rotagi Kaksin Moirang Lekai Lamjing Pareng Masin Phawbagi Lambi Paper Block Thaduna Sembagi Thabak Masi MLA Mayang Lamam Ramesona Yengsiladuna Wafam Masi Phongdokpani MLA Mayang Lamam Ramesona Hai Hojik Manipurda Paliba Government Asigi Luchingba Chief Minister Yunang Khemchana MLA Amamamgi Area da Lupa Koti Manga gi Lambi Sembagi Paisa Thadagani Haibadu Paisa Thadaba Horakpadagi Kaksingi Budhiras Road Semba Thakhre ama Lusilale Aduga Walauriba Bazarom Thangba Saruk Asisu Hayengdagi Labeling Tauraga Semba Horagani Aikhogi Pandamdi Lakadoriba election sigi mamangda Kaksin Asigi Manungda Laiba Lambi Thong Punamak Semba Lusingbagi Pandam Thamle Hauji District Hospital Kaksin Sagatliba Sigi Mathakta Phamung Yankhai Leigadaba Ayush Hospital amasung Kaksinda Sanaba Thaurang Leire Karigumba Infrastructure ama Sengapa Matamda Infrastructure Adu Leiragasu Madubu Operate Taunaba Mari Lainaba Missing Leitabadi Yaroidawibani AC Asigi Manungda Yamdabda Misani Rom Hena Yawa Manipur Mafam Kayada Ayurvedic Medicine Homeopathic Medicine Tamnuraba Mi Kaya ama Thabak Phangdaduna Leiri Makhoising Asigi Thabak Phangnaba Prime Minister Narendra Modi gi Miyang Makhada India gi Mahusadagi Leijaraglaba Layeng Pathap Asibu Yokhatuna Miyangi Kanaba Phanganabagi Pandamda Ayush Hospital Asi Lithakadabani Kaksingda Ayush Hospital Asi Laknaba Honariba Chief Minister Y Khemchan amadi Mari Lainaba Punapukku Thagat Phongdokli Kaksing Asigi Manungda Laiba Ayushman Bharat Pradhan Mantri Jana Agiruya Rojana ABPMJY gi beneficiary Awoiba Yabagi Lista Yaurba Imungsingi CMIST Card PMJY Card Untokpa Amadi Nauna PMJY gi Mingchanbagi Kaksin Asigi Tunga Mafamda Nimitara Mangani Sathagadaba PMJY gi Enrollment Campaign Hojik Yamna Kana Sathari India gi Tunga Mafamda Laiba Government Ayaba Piraba Hospital Singda Sahi Amada Lupa Lakh Manga Phawbagi Layengbagi Khudongchaba Yanaba PMJY card Paiba Yarba Khudimana CMIST card Tigi Onthokpiu Amadi Hana Paidiba Singna Nauna PMJY card Sabi Khudongchaba Sulaubiu Agriculture Tourism Atai Atopa Hiram Singda Project Kaya Pikhala U Haiduna Anoba Government Asina Hairakpadagi Thakhre Handagi Tam Asigi Manungda Yarang Naba Amadi Thabak Haunaba Kana Honage Kaksing Asigi Miyamna Dangai Padaba Infrastructure Development Amadi Miyamda Athengana Kanaba Phanganba Scheme Kaya Paikhanaba Honari Chakhot Lamjenda AC Asisu Punamaktagi Mangjin Thanaba Honaminasi Hainasu MLA Ramesona Makhatana phongdok-i Hauji Makhatana Indigenous Peoples Meet Warep Manga Loukhre Kuki Militant Luchingba Anigi Ifigi Mai Thakhre Lamda Masida Khundariba Yellow Group Singna Saruk Yaba Indigenous Peoples Meet Ngasi Federation of Haumina Sinduna Palace Compound Laiba Iboyama Sumang Lila Sanglena Pangthokkhre Warep Manga Loukhre loinana Kuki Militant Luchingba Anigi Ifigi Mai Thakhre Masigi Miyamna Loukhre Warep Sing Adudi Sahi Lisang Sitna Miramdagi Lona Laktuna Khundami
Kunda silibasingna yellow purupsingda mihat mipun tatharaliba amadi makogi maram ama talagli punam ase masin mana oiriba yellow pur khudimangna punna thingnaminaba state asida tholagliba watholatho asi India government na foreign based terrorist KNOJR na singbasing gasu su tawna khibadagi tholakpa oibana chathariba su asi tokadabani su de yawriba KNO Kuki National Organization KNA Kuki National Army gi Luchingba panglung soyang hawkip asi Myanmar masani ZRA Jomi Reunification Army ZRO Jomi Reunification Organization gi Luchingba Thangli Yanpo Guitena Myanmar-gi Sin State gi Tungjau Tausipna Konba Pamuel Village dagini Ingli Singamaga Samapa Maudada Mahak Jomi National Congress Haiba Political Party dagi vote kaduna Myanmar-gi MP Member of Parliament oikiba mini maram aduna Agriculture and Forest Act Lisingani Sumna Kumangagi Makada Central Government da piriba Powargi matung ina makoibu logi matung ina phaduna Myanmar government da sinagadabani Manipur ase aikhoigi ipa ipuna thambiramba lamni masibu kada kaidana ngak senuna thamba haibase aikoi machin mana oiriba ponba phuru kumangagi thoudangni amasung ngasigi mifamda lauriba warepsing asi thabakta onthongnaba Federation of Haumi da sinare warepsing asi ngasigi mifamna maipak danaba honabada phuru khudimak punna sagominaba haibasini ngasigi mifam aduda saruk ama oina KNO gi president PS Haukim amadi ZRA gi president Thalian Pau Guite anibu Manipur-gi Yelongmi singi yaknabani haiduna makoi anigi Ifigi mai thaki we are united and never separate haiba banner gi makhada mifam aduda saruk yakiba yellow purupsingna palace compound gi akoibada khongchat ama chatuna yelongmi sing punsille amasung chingmi tami amatane haiba kholaw lawki thauram aduga mari lainana Federation of Haumi gi president sapamcha jadumani na hai lamdam asida landaraliba ase ekoi puna thengna dragadi mai pakloi tampak khaktana Manipur semba yaroi ching amasung tam pullaga apunba Manipur oigani ngasigi mifam asida pulliba yalho purupsingna apunba warep ama lauduna ima leiba Manipur kanna bokhonagani mahangna hai miyamna Manipur amadi India government anida thajaba thamde state asida thoglibe irang asida mi kya ama thawai thakrabasu government da thawoina khande Kuki na national highway blockade tawkiba asina maram oiduna highway da gari chahum chamri panduna leidi adubu government na masigi matangna kari su khandana development projects sangaduna amadi yinsinduna leire lamda masigi awam chaitheng nangliba miyam asida piriba chaina asi government na thawoide maram aduna lamdam asida khundariba yelongmi punam punsinaduna isusing asi puna thengnanabagi damakta warep lawba changi Manipur thugaina bokhonariba sing asigi mafamda lamdam asigi yelongmi singi oiba phirep ama chapchana thamduna idamda Manipur ase ningkha tamba leba ama oirami haibadu unna bokhonagani yellow phur khudimak punsinduna mapandagi changsilaliba Kuki sing maitiyo piba mathau tai Manipur thugaiba yaroi haiduna makhoida khut thinduna takpada natana makhoibu asawa para ama tambigani haina jadumani na phongdok-i mifam aduda maitei kabui liyangmai chiru purum moyol thanga moibung khoibung tarau chothe kharam maram mau tangkhun aimol anan Pongmai Langkang Poireng Maring Jiliangrong Sangna singba yellow purki organization singi Luchingba singna presidium member sing oina saruk yakhi hauji matang chida pajariba paule sinjare mayambu amuka hana kurumjari